ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯁꯨ ꯃꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯍꯜꯂꯛꯀꯟꯕꯤ, ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯒꯤ ꯃꯧꯄꯥ ꯆꯥꯎꯔꯦꯜꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯅ ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯅꯤꯡꯖꯕ, ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝꯅ ꯈꯥꯏꯖꯕ, ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯂꯥꯏ ꯈꯨꯗꯤꯡꯁꯤꯁꯨ ꯃꯤ ꯈ꯭ꯋꯥꯏꯅ ꯅꯤꯡꯅꯔꯤꯕ ꯂꯥꯏ ꯈꯨꯅꯤꯡ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯧ ꯑꯁꯤꯒꯤ ꯂꯤꯆꯠꯀ ꯅꯤꯡꯉꯣꯜ ꯑꯁꯤꯒꯤ ꯂꯤꯆꯠꯀ ꯌꯥꯝꯅ ꯈꯦꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯅꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯧꯒ ꯅꯤꯡꯉꯣꯜ ꯑꯁꯤꯒꯅ ꯈꯠꯅꯗꯨꯅ ꯄꯩꯊꯣꯛꯂꯒ ꯂꯩꯅꯈ꯭ꯔꯕꯅꯤꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯊꯕꯥꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯆꯣꯠꯄ ꯆꯥꯛꯄ ꯉꯝꯗꯕꯁꯤꯡ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯎꯕꯗ, ꯍꯩꯃꯥ, ꯁꯤꯗꯤ ꯂꯥꯏꯅ ꯑꯣꯏꯟꯕꯁꯤꯡꯅꯤꯗꯅ, ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ, ꯖꯣꯏ 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 ꯖꯣꯏ, ꯍꯦ ꯏꯁꯣꯔ, ꯅꯅꯥꯏ ꯑꯩꯗꯤ ꯏꯁꯤꯡ ꯑꯀꯪꯕ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯗꯅ ꯃꯩꯔꯛ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯨꯔ ꯃꯥꯜꯂꯦ꯫ ꯏꯁꯣꯔ, ꯅꯪ ꯁꯥꯎꯒꯅꯨꯀꯣ, ꯇꯁꯦꯡꯅ ꯈꯪꯖꯔꯨꯗꯕꯅꯤ꯫ ꯏꯁꯣꯔꯗꯤ ꯅꯇꯤꯛ ꯅꯒꯨ ꯂꯩꯕꯅꯤꯅ ꯃꯩꯔꯛꯇ ꯂꯪꯁꯤꯜꯂꯕꯁꯨ ꯃꯩꯅ ꯆꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯛꯍꯦꯟꯕꯤ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯀꯟꯗꯨꯅ ꯊꯛꯂꯒ ꯃꯥꯅ ꯊꯛꯄ ꯂꯣꯏꯔꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯏꯁꯤꯡ ꯀꯣꯟ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ, "ꯏꯅꯝꯃ, ꯀꯩꯅꯣ? ꯏꯅꯝꯃꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯀꯣꯟ ꯑꯃꯥꯡꯕꯗꯨꯕꯨ ꯆꯥꯛꯈꯨꯝꯒꯤ ꯁꯦꯡꯈ꯭ꯔꯕ ꯏꯁꯤꯡ ꯀꯣꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯊꯝꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯏꯅꯝꯃꯕꯨ ꯉꯁꯤꯒꯤ ꯍꯛꯆꯥꯡꯒ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯕꯣ? ꯆꯥꯛꯈꯨꯝꯁꯤ ꯆꯪꯉꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯊꯣꯛꯄꯤꯔꯤꯕꯁꯤꯕꯣ? ꯍꯦꯉꯥꯡ, ꯏꯁꯤꯡ ꯍꯥꯏꯁꯤꯗꯤ ꯏꯁꯤꯡꯅꯤ, ꯑꯃꯥꯡꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅꯕꯨ ꯏꯁꯤꯡ ꯏꯁꯤꯡ ꯍꯥꯏꯅꯔꯤꯕꯅꯤ, ꯂꯥꯏꯖꯦ ꯏꯁꯤꯡ ꯍꯥꯏꯗꯅ꯫ ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝꯅ ꯈꯥꯏꯕꯤꯒ ꯁꯥꯔꯛꯀꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯕꯒ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯂꯥꯏ ꯃꯌꯥꯝꯗꯣ ꯃꯤꯠꯇ ꯆꯪꯒꯗꯧꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯄꯨꯂꯞ ꯅꯪꯒꯤ ꯂꯥꯏꯁꯤꯡꯗꯣ ꯃꯅꯤꯡꯒꯤ ꯂꯨꯈꯥꯛ ꯀꯣꯝ ꯌꯧꯅꯕ ꯂꯪꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯦꯡ ꯑꯃꯥꯡ ꯃꯁꯛ ꯈꯪꯗꯕꯒꯤꯅꯤ ꯏꯅꯝꯃꯅ ꯅꯌꯨꯝ ꯄꯥꯜꯂꯕꯁꯨ ꯆꯥꯟꯅꯗꯗꯅ ꯇꯣꯏꯅ ꯇꯣꯏꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯤꯕꯁꯦ꯫ ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ꯫ ꯅꯀꯣꯛ ꯃꯆꯥ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯆꯐꯨ ꯊꯨꯒꯥꯏꯕꯤ ꯁꯥꯟꯅꯅꯕ ꯄꯥꯟꯕ ꯀꯣꯛ ꯅꯠꯇꯤꯌꯦ꯫ ꯍꯦꯔ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯂꯣꯏꯗꯧꯔꯤ꯫ ꯑꯩꯅ ꯑꯉꯥꯡꯅꯤꯅ ꯁꯨꯝ ꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯑꯍꯜ ꯌꯥꯝ ꯁꯥꯔꯛꯀꯗꯧꯔꯤ꯫ ꯍꯣ, ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝꯅ ꯈꯥꯏꯕꯤ ꯏꯕꯦꯝꯃ, ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝ ꯈꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯅꯕꯨꯛꯇꯨꯗ ꯌꯥꯎꯔꯤꯕ ꯑꯃꯥꯡꯕꯗꯨꯅ ꯁꯅꯥꯅꯤ ꯀꯥꯏꯅ ꯈꯜꯂꯕ꯭ꯔꯣ? ꯍꯣ, ꯂꯝ ꯁꯤꯠꯄꯗ ꯁꯨꯝꯆꯤꯠ ꯃꯇꯣꯟ ꯐꯠꯇ꯭ꯔꯠ ꯐꯠꯇ꯭ꯔꯠ ꯈꯥꯏꯕꯤ, ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯆꯟꯅꯗꯕꯤ, ꯑꯍꯤꯡ ꯂꯨꯈꯥꯛ ꯅꯝꯕꯤ, ꯃꯤꯋꯥ ꯉꯥꯡꯕꯤ, ꯑꯁꯦꯡ ꯑꯃꯥꯡ ꯈꯪꯗꯕꯤ, ꯃꯀꯦꯁꯦꯝ ꯃꯤꯇ ꯈꯪꯕꯤ, ꯏꯔꯨꯖꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯤ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ꯫ ꯍꯥꯏꯌꯦ, ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯇꯝꯅꯅ ꯊꯣꯝꯃꯒ ꯍꯥꯏꯌꯦ꯫ ꯍꯦꯔꯥ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦ꯫ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕꯤ, ꯆꯃꯣꯠꯅꯕꯤ, ꯃꯀꯣꯛꯇꯤ ꯍꯤꯀꯨ ꯇꯣꯏꯅ ꯇꯣꯏꯅ ꯃꯥꯕꯤ, ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯅꯝꯕꯤ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤꯅꯦ ꯂꯤꯟꯗꯧꯅ ꯈꯨꯀꯨ ꯀꯥꯝꯕꯤ, ꯃꯤ ꯈꯨꯗꯤꯡꯒꯤ ꯂꯤꯟꯗꯧꯅ ꯈꯨꯀꯨ ꯀꯥꯝꯕꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯤꯁꯤꯁꯨꯅꯦ ꯏꯃꯣꯏꯅꯨꯅ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ꯫ ꯑꯃꯨꯛꯇꯕꯨ ꯅꯣꯛꯀꯦ꯫ ꯅꯣꯡꯊꯛꯇ ꯁꯤꯠꯀꯠꯄ ꯇꯤꯟꯗꯤ ꯏꯃꯥꯏꯗ ꯇꯥꯏ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯤꯖꯥꯠꯅꯤꯀꯣ꯫ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯍꯥꯞꯄ ꯏꯁꯤꯡ ꯈꯨꯖꯥꯏꯗꯣ? ꯑꯃꯨꯛꯇ ꯈꯤꯛꯇꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯦꯉꯥꯡ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯈꯠꯅꯕ ꯍꯧꯔꯤꯕ꯭ꯔꯥ? ꯍꯥ? ꯑꯩꯈꯣꯏꯗꯤ ꯃꯤ ꯈꯠꯅꯕ ꯀꯥꯏꯁꯦ ꯌꯥꯝ ꯇꯟꯖꯩ꯫ ꯑꯔꯦꯝꯕꯗ ꯊꯕꯛ ꯃꯇꯝ ꯃꯥꯡꯅꯕꯅꯤ, ꯑꯔꯦꯝꯕ ꯊꯕꯛꯁꯨ ꯅꯠꯇꯦ꯫ ꯆꯟꯅꯗꯕꯤ ꯅꯨꯄꯤꯇꯅ ꯃꯤ ꯈꯠꯅꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯒ ꯐꯣꯏꯖꯕ ꯈꯛꯇꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯐꯤ ꯁꯦꯝꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯉꯝꯊꯣꯛꯅꯕ ꯇꯥꯔꯦꯗꯅ꯫ ꯍꯩꯅꯨ ꯁꯥꯕꯤ, ꯃꯧ ꯅꯪꯅ ꯐꯨꯔꯒ ꯐꯨ, ꯁꯛꯍꯦꯟꯕꯤ ꯑꯩꯅ ꯐꯨꯔꯒ ꯐꯨ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯉꯝꯊꯣꯛꯅꯕ ꯇꯥꯔꯦꯕ꯫ ꯃꯤ ꯑꯅꯤ ꯐꯨꯅꯔꯒ ꯑꯃꯅ ꯉꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩꯕꯨꯗꯤ ꯅꯪꯅ ꯈꯔ ꯐꯨꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯈꯠ ꯈꯠ ꯀꯠꯂꯤꯕ ꯅꯔꯩ ꯑꯗꯨꯃꯇꯪꯗꯤ ꯅꯥꯄꯤ ꯐꯣꯏꯕꯗꯨꯅ ꯐꯣꯏꯍꯧꯒꯦꯕ꯫ ꯂꯥꯎ ꯂꯥꯎ, ꯅꯃꯥꯏꯗꯨꯗ ꯁꯤꯡ ꯑꯆꯥꯛꯄꯁꯤꯅ ꯅꯝꯒꯦ꯫ ꯃꯀꯦ ꯌꯥꯝꯅ ꯁꯦꯝꯕ ꯄꯥꯝꯂꯤꯕꯗꯣ ꯅꯄꯨꯟꯁꯤꯒꯤ ꯑꯀꯤ ꯈꯨꯗꯤꯡꯒꯤ ꯑꯩ ꯅꯤꯡꯁꯤꯡꯅꯅꯕ ꯊꯕꯛ ꯇꯧꯒꯦꯕ꯫ ꯂꯥꯛꯑꯣꯕ, ꯂꯥꯛꯑꯣ, ꯑꯗꯨꯋꯥꯏꯗ ꯅꯥꯄꯤ ꯁꯦꯝꯖꯤꯟꯅꯔ ꯂꯩꯒꯅꯨ, ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩꯕꯨ ꯃꯁꯤ ꯁꯪꯁꯤꯗꯨꯅ ꯍꯦꯛꯇ ꯐꯣꯏꯔꯨꯔꯁꯤꯔꯅꯦ? ꯐꯣꯏꯗꯤ ꯐꯣꯏꯅꯤꯡꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯗ ꯃꯩꯅꯥꯛꯇ ꯂꯩꯕꯁꯤꯗ ꯃꯀꯣꯛꯅꯒ ꯈꯔ ꯆꯥꯛꯄꯅꯤ, ꯃꯥꯏꯁꯦ ꯁꯤꯡꯁꯤꯅ ꯊꯣꯛꯀ ꯅꯝꯁꯤꯜꯂꯛꯑꯣ꯫ ꯁꯛꯍꯦꯟꯕꯤ ꯑꯩꯁꯦ ꯁꯛꯊꯤꯕꯤ ꯑꯣꯟꯗꯧꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯑꯁꯨꯛ ꯈꯣꯏꯗꯧ ꯊꯤꯠꯍꯟꯕ ꯐꯩ꯫ ꯅꯪꯒꯤꯁꯨ ꯈꯣꯏꯗꯧ ꯊꯤꯠꯄ ꯊꯕꯛ ꯑꯩ ꯇꯧꯒꯦꯕ꯫ ꯇꯧꯒꯦ, ꯑꯩ ꯇꯧꯒꯦ꯫ ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝꯅ ꯈꯥꯏꯕꯅꯤ,
ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯆꯐꯨ ꯎꯌꯥꯟꯁꯦ ꯇꯥꯞ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯒꯦ ꯌꯦꯡꯉꯣꯕ ꯑꯁ ꯍꯔꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯦꯗꯅ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯑꯌꯨꯛꯇꯒꯤ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯁꯦ ꯃꯁꯤꯒꯤ ꯅꯤꯡꯉꯣꯜ ꯍꯜꯂꯛꯄꯤ ꯑꯁꯦꯡ ꯑꯃꯥꯡ ꯈꯪꯗꯕꯤꯁꯤꯅ ꯇꯥꯞ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯈ꯭ꯔꯦꯕ ꯍꯦꯔꯥ ꯑꯃꯥꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯨ ꯀꯔꯤꯒꯤ ꯊꯝꯖꯔꯨꯅꯤꯒꯦ ꯍꯥꯏꯗꯣꯛꯀꯦ ꯑꯩꯁꯨ ꯑꯁ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯍꯦ ꯉꯧ ꯀꯣꯛ ꯆꯥꯛꯄꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯩꯗꯣꯛꯂꯤꯕꯗꯣ ꯍꯥ ꯅꯠꯇꯦ ꯐꯧ ꯆꯦꯡꯁꯤꯕꯨ ꯅꯄꯥꯝꯗꯒꯤ ꯄꯤꯔꯛꯄ꯭ꯔꯣ ꯅꯪꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯗꯨꯅ ꯊꯣꯛ ꯍꯦꯛꯇ ꯍꯩꯗꯣꯛꯂꯤꯕꯁꯦ ꯍꯥ ꯍꯩꯗꯣꯛꯀꯦ ꯌꯥꯎꯅ ꯍꯩꯗꯣꯛꯂꯤꯕꯅꯤ ꯑꯩꯒꯤꯁꯦ ꯏꯔꯨꯖꯅꯤ ꯈꯪꯗꯕꯤ ꯅꯪꯅ ꯃꯥꯡꯊꯣꯛꯂꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯏꯁꯣꯔꯗꯁꯨ ꯀꯠꯄ ꯌꯥꯗ꯭ꯔꯕꯁꯦ ꯍꯩꯗꯣꯛꯇ꯭ꯔꯕꯗꯤ ꯃꯁꯤ ꯆꯥꯔꯒ ꯅꯪꯗꯧꯅ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯅꯝ ꯑꯍꯥꯁꯣꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯁꯤꯕꯨꯅꯦ ꯑꯩꯕꯨ ꯑꯃꯥꯡꯕꯤ ꯀꯥꯏꯅ ꯑꯩꯕꯨ ꯁꯦꯡꯕ ꯅꯨꯄꯤꯗꯤ ꯅꯪ ꯅꯄꯨꯟꯁꯤꯗꯨꯗꯁꯨ ꯑꯃꯨꯛꯇ ꯎꯖꯔꯝꯈꯤꯔꯣꯏ ꯇꯨꯡꯇꯤꯒꯤ ꯏꯔꯨꯖꯕꯒꯤꯅꯦ ꯅꯪꯅ ꯃꯨꯔꯪ ꯂꯪꯂꯤꯕꯗꯣ ꯏꯁꯥ ꯉꯥꯟꯈ꯭ꯔꯕꯤ ꯑꯩꯕꯨ ꯃꯥꯡꯉꯤ ꯀꯥꯏꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯅꯪꯅ ꯅꯤꯡꯂꯤꯕ ꯇꯧꯔꯤꯕ ꯂꯥꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯅꯤꯡꯒꯤ ꯅꯣꯔꯣꯛꯀꯣꯝ ꯌꯧꯅꯕ ꯂꯪꯕ ꯇꯥꯔꯦꯗꯅ ꯌꯧꯍꯟꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯌꯧꯍꯜꯂꯣ ꯉꯝꯃꯗꯤ ꯌꯧꯍꯜꯂꯣ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯆꯟꯅꯗꯗꯅ ꯍꯜꯂꯛꯄꯤ ꯑꯣꯏꯔꯤꯗꯣ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯃꯁꯦ ꯈꯪꯗꯅ ꯅꯪ ꯁꯨꯃꯥꯡꯗ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯍꯧꯔꯤꯕꯗꯣ ꯐꯨꯛꯇꯠꯂꯨꯒꯦꯕ ꯑꯩ ꯇꯨꯜꯁꯤ ꯗꯦꯕꯤ ꯏꯃꯥꯕꯨ ꯊꯧꯑꯣꯏꯗꯕꯒꯤꯅꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯀꯣꯜꯂꯒ ꯅꯄꯥꯝꯁꯤꯗ ꯍꯜꯂꯛꯂꯤꯕꯗꯣ ꯐꯨꯛꯂꯨꯆꯨꯑꯣ ꯉꯝꯃꯗꯤ ꯐꯨꯛꯂꯨꯆꯣ ꯅꯈꯨꯠ ꯑꯁꯥꯡꯒꯗꯣ ꯍꯦꯛ ꯄꯠꯇꯅ ꯃꯆꯨ ꯃꯆꯨ ꯁꯪꯂꯤꯕ ꯈꯨꯖꯤꯟ ꯑꯁꯥꯡꯕꯁꯤꯡꯗꯣ ꯎꯍꯩ ꯑꯃꯨꯟꯕ ꯀꯦꯟꯕꯗꯧꯅ ꯄꯨꯗ꯭ꯔꯨꯞ ꯀꯦꯟꯖꯖꯅꯤ ꯅꯪ ꯀꯦꯟꯖꯅꯤꯅꯤ ꯁꯩꯅ ꯀꯦꯟꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯨꯁꯨ ꯆꯠꯂꯣ ꯊꯕꯥꯁ ꯉꯛꯇꯨꯅ ꯍꯦ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯍꯨꯏ ꯌꯥꯎꯗꯣꯡꯕꯗꯣ ꯃꯉꯥꯏꯔꯦꯅꯦ ꯁꯤꯛꯅ ꯇꯧꯏꯗꯤ ꯍꯦꯛ ꯇꯧꯗꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯅꯣꯏꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯀꯥꯏꯗꯅ ꯊꯣꯡꯒꯥꯏ ꯋꯥꯡꯃꯒ ꯑꯃꯠꯇ ꯂꯥꯟꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯅꯔꯦ ꯍꯥꯏꯕꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯏꯃꯥ ꯅꯆꯥ ꯅꯤꯡꯉꯣꯜ ꯆꯟꯅꯗꯕꯤꯁꯦ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯃꯤ ꯁꯤꯕ ꯌꯥꯎꯅꯕ ꯇꯥꯔꯦ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯔꯤꯈꯩ ꯅꯃꯧꯗꯤ ꯉꯁꯤꯗꯒꯤ ꯆꯥꯛꯈꯨꯝ ꯍꯥꯏꯕ ꯆꯥꯛꯈꯨꯝꯁꯦ ꯁꯨꯛꯆꯪ ꯍꯦꯛ ꯆꯪꯖꯔꯔꯣꯏ ꯑꯁꯦꯡ ꯑꯃꯥꯡ ꯈꯪꯗꯅ ꯖꯣꯞ ꯖꯣꯞ ꯇꯧꯕꯁꯦ ꯅꯃꯧꯗꯤ ꯀꯌా ꯍꯩꯅꯗꯦ ꯍꯥꯏꯕ ꯏꯃꯥꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯁꯛꯍꯦꯟꯕꯤꯅ ꯁꯛꯇꯥꯁꯤꯒ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯖꯕꯤ ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝ ꯈꯩꯖꯕꯤꯅꯤꯀꯣ ꯂꯥꯏꯅ 763 ꯅꯤꯡꯂꯕꯁꯨ ꯃꯆꯥ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯃꯔꯝ ꯆꯠꯆꯨꯝꯅ ꯂꯥꯏ ꯅꯤꯡꯗꯕ ꯃꯊꯧꯑꯣꯏ ꯁꯦꯡꯗꯕ ꯊꯕꯛ ꯂꯩꯊꯣꯛꯄ ꯌꯥꯅꯅꯕ ꯂꯥꯏ ꯈꯨꯅꯤꯡꯅꯤꯡꯉꯦ ꯑꯗꯨꯅꯅꯤ ꯃꯍꯩ ꯐꯪꯗ꯭ꯔꯤꯕꯁꯤ ꯍꯦ ꯌꯥꯅꯦ ꯅꯪꯕꯨꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯨꯅꯤꯡꯗꯦ ꯃꯇꯤꯛ ꯆꯣꯡꯁꯤꯟꯗꯅ ꯃꯤ ꯆꯤꯛꯄ ꯌꯥꯝ ꯂꯨꯗꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯍꯩꯅꯕꯤ ꯖꯒꯥꯗꯒ ꯂꯩꯔꯦ ꯈꯨꯅꯤꯡꯁꯤꯗ ꯊꯣꯛ ꯍꯦꯛ ꯄꯤꯁꯤꯜꯂꯛꯇꯅꯅꯦ ꯑꯔꯦꯝꯕꯗ ꯅꯌꯥ ꯇꯦꯛꯇꯅ ꯇꯣꯛꯀꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯅꯆꯥꯒꯤ ꯃꯤꯆꯪ ꯆꯪꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯅꯃꯧ ꯆꯃꯣꯠꯅꯕꯤ ꯏꯁꯤꯡ ꯕꯥꯇꯤꯟ ꯇꯪꯈꯥꯏ ꯑꯃꯅ ꯏꯔꯨꯖꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯁꯤꯕꯣ ꯑꯣ ꯏꯆꯥꯅꯗꯤ ꯌꯥꯝ ꯐꯕꯅꯤꯅ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯒꯗꯕꯗꯣ ꯆꯪꯐꯝ ꯑꯃ ꯆꯥꯗ꯭ꯔꯦ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯅꯋꯥ ꯃꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯒꯦ ꯍꯥꯏꯗꯈꯩ ꯅꯄꯥꯝꯁꯤꯗ ꯂꯥꯛꯂꯒ ꯃꯧꯁꯤꯒ ꯑꯣꯟꯁꯤꯟ ꯆꯤꯛꯅꯗꯅ ꯂꯩꯔꯤꯕꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯍꯥ ꯃꯧꯅꯦ ꯇꯧꯔꯤꯁꯤꯁꯨ ꯏꯆꯥ ꯅꯨꯄꯤ ꯂꯥꯡꯕꯥꯏꯕꯤ ꯑꯁꯤꯗꯒꯤ ꯆꯥꯡ ꯇꯥꯗꯕꯤ ꯅꯨꯡꯍꯠꯂꯕꯤ ꯏꯃꯧꯅꯤꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯗꯅ ꯑꯩꯁꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯕ ꯀꯥꯏꯗꯣ ꯐꯪꯗ꯭ꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯕ ꯈꯥꯝꯗꯣꯛꯅꯕꯗ ꯍꯣꯠꯅꯕꯗ ꯁꯝꯁꯤ ꯐꯥꯎꯕ ꯍꯥꯠꯄ ꯁꯪꯗꯗꯅ ꯀꯣꯛꯀꯁꯦ ꯁꯪꯄꯥꯏꯃꯨꯛ ꯍꯦꯛ ꯆꯥꯎꯔꯦ ꯁꯛꯍꯦꯟꯕꯤꯅ ꯑꯁꯦꯡꯕ ꯏꯃꯥ ꯅꯪꯁꯦ ꯌꯥꯝ ꯆꯃꯣꯠꯅꯔꯦ ꯑꯩ ꯏꯃꯥꯅꯤ ꯀꯥꯏꯅ ꯍꯥꯏꯅꯤꯡꯉꯛꯇ꯭ꯔꯦꯕ ꯆꯃꯣꯠꯅꯕꯤ ꯑꯩꯅ ꯄꯣꯛꯄꯤꯔꯕꯒꯤ ꯅꯪꯅ ꯉꯁꯤ ꯐꯖꯕꯤ ꯁꯥꯕ ꯐꯪꯖꯔꯤꯕꯗꯣ ꯍꯥ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯈꯤꯠ ꯉꯥꯡꯒꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯆꯥꯛꯁꯦ ꯉꯁꯤꯗꯒꯤ ꯅꯪꯅ ꯊꯣꯡꯕ ꯇꯥꯕꯅꯤ ꯑꯩꯔꯥ ꯗꯥꯏ ꯂꯩꯇꯦ ꯏꯆꯥꯒꯤ ꯇꯅꯧꯕ ꯈꯨꯠꯇꯣ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯗꯅ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯉꯁꯤꯗꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯍꯥꯎꯕ ꯊꯣꯡꯕꯗ ꯍꯦꯛ ꯁꯤꯖꯤꯟꯅꯧ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦꯀꯣ ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯀꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯑꯩꯕꯨ ꯋꯥꯇꯣꯏ ꯌꯥꯡꯈꯩ ꯊꯥꯡꯒꯠꯄꯤꯔꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯊꯕꯛꯁꯦ ꯆꯥꯛ ꯊꯣꯡꯕꯁꯦ ꯁꯤꯟꯅꯔꯝꯃꯒ ꯑꯃꯨꯛ ꯊꯣꯡꯈ꯭ꯔꯦꯅꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯗ ꯑꯣꯏꯔꯗꯤ ꯏꯄꯥꯝꯁꯦ ꯍꯜꯂꯛꯇꯨ ꯂꯩꯇ꯭ꯔꯁꯨ ꯏꯋꯥ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜꯁꯦ ꯄꯥꯝꯗ ꯐꯖꯈ꯭ꯔꯕꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯧ ꯁꯨꯅꯤꯡꯗꯕꯤꯁꯤꯁꯨ ꯂꯧ ꯇꯧꯗꯅ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏ ꯍꯦꯛꯇ ꯍꯥꯏꯔꯒ ꯁꯥꯎꯖꯤꯟꯅꯔꯒ ꯊꯣꯛꯈꯤ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯑꯩꯅ ꯅꯣꯡꯃꯗꯤ ꯃꯪꯗꯅꯦ ꯊꯤꯅ ꯐꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯃꯁꯤ ꯑꯩꯕꯨ ꯆꯥꯛꯁꯤ ꯊꯣꯡꯕ ꯑꯣꯟꯊꯣꯛꯅꯗꯤ ꯇꯟꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯃꯧ ꯆꯃꯣꯠꯅꯕꯤꯁꯤꯅ ꯅꯤꯡꯂꯤꯕ ꯂꯥꯏꯁꯦ ꯉꯁꯤꯗꯤ ꯂꯥꯏ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯧ ꯇꯧꯕ꯭ꯔꯥ ꯌꯦꯡꯊꯣꯛꯀꯦꯕ ꯍꯦ ꯂꯥꯏ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯇꯤꯛ ꯅꯒꯨꯜꯁꯤꯡꯗꯣ ꯑꯩꯅ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦ ꯑꯩ ꯉꯍꯦꯛꯇ ꯇꯨꯝꯂꯨꯒꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯦ
ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯥꯏ ꯃꯣꯏꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯊꯣꯡꯕ ꯂꯣꯏꯕꯤꯔꯝꯒꯗꯕꯅꯤ ꯅꯨꯡ ꯐꯥꯗꯣꯛꯁꯨ ꯂꯥꯏꯅ ꯈꯣꯏꯅ ꯃꯤꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯗꯨꯝ ꯌꯥꯕꯅꯤ ꯃꯤꯅ ꯇꯧꯕ ꯁꯦꯕꯥ ꯈꯛ ꯉꯥꯏꯔꯗꯤ ꯂꯥꯏ ꯑꯣꯏꯔꯁꯨ ꯆꯔꯥ ꯍꯦꯜꯂꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯃꯁꯤ ꯅꯁꯥꯅ ꯈꯪꯉꯨ ꯑꯩ ꯇꯨꯝꯃꯨꯈꯤꯒꯦ ꯊꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯒꯨꯜ ꯈꯪꯕꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕ꯭ꯔꯥ ꯊꯣꯡꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯁꯛꯍꯦꯟꯕꯤꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯍꯨꯠ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯗ ꯑꯁ ꯄꯦꯜꯂꯕꯅꯤ ꯁꯩꯇ ꯑꯃ ꯂꯩꯕꯗ ꯄꯦꯟꯕꯁꯤꯅꯅꯦ ꯑꯅꯤ ꯄꯨꯟꯅ ꯌꯨꯝꯁꯤ ꯂꯩꯃꯤꯟꯅꯕꯁꯤꯗꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕꯗꯨ ꯃꯉꯥꯏꯔꯦ ꯀꯔꯤ ꯁꯛꯍꯦꯟꯕꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯨꯕꯣ ꯆꯥꯛꯈꯨꯝꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯂꯥꯠꯂꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯑꯁꯤꯕꯨ ꯊꯕꯥꯏꯅ ꯄꯣꯛꯄ ꯑꯣꯏꯔꯝꯃꯣꯏꯗ ꯃꯁꯤ ꯑꯃꯥꯏꯕꯤꯅ ꯑꯣꯟꯅ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯖꯥꯠꯂꯅꯤ ꯑꯩꯕꯨ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯏꯁꯤꯡꯅ ꯆꯤꯡꯅꯕ ꯌꯥꯎꯁꯤꯜꯂꯛꯑꯦꯕ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯟꯕꯁꯨ ꯅꯠꯇꯕ ꯂꯥꯏ ꯑꯁꯥꯕꯁꯤꯗꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯈꯣꯟꯒ ꯑꯃꯨꯛ ꯁꯤꯖꯤꯜꯂꯝꯃꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤꯃꯛꯅꯁꯨ ꯌꯥꯝ ꯆꯥꯟꯅꯗꯕ ꯖꯥꯠꯅꯤꯀꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯆꯥꯛꯁꯦ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯕꯨ ꯀꯥꯕ ꯃꯈꯩ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯆꯥꯛ ꯊꯣꯡꯂꯝꯗꯦꯅ ꯂꯥꯏꯁꯤꯡꯁꯦ ꯑꯃꯨꯛ ꯂꯪꯊꯣꯔꯛꯂꯕꯗꯤ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯇꯧꯔꯛꯀꯗꯕ ꯁꯛꯇ꯭ꯔꯗꯣ ꯑꯩ ꯐꯥꯎꯕ ꯌꯥꯎꯅ ꯍꯨꯝꯂꯒ ꯍꯅꯨꯊꯪ ꯑꯁꯤꯗ ꯏꯄꯥꯝ ꯌꯥꯝꯈꯩ ꯄꯥꯏꯗꯧꯔꯤꯕꯅꯤ ꯃꯄꯥ ꯅꯪꯒꯤ ꯅꯁꯛ ꯅꯇꯧ ꯐꯖꯕ ꯂꯧꯕ ꯅꯆꯥ ꯅꯤꯡꯉꯣꯜꯁꯦ ꯃꯈꯣꯏ ꯃꯄꯥꯒꯤ ꯊꯥꯖꯤꯟꯅ ꯍꯨꯟꯕ ꯃꯤꯔꯣꯟ ꯊꯨꯡꯗꯕꯒꯤ ꯃꯤꯍꯨꯜ ꯑꯉꯥꯎꯕꯗꯣ ꯃꯗꯨꯁꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯂꯧ ꯅꯪꯗꯤ ꯅꯆꯥ ꯅꯤꯡꯉꯣꯜꯁꯤꯒꯤ ꯃꯇꯧꯁꯤ ꯎꯔꯒꯅꯦ ꯂꯩꯔꯝꯂꯦꯟꯗꯨꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯖꯔꯝꯒꯗꯕ ꯅꯪ ꯂꯧꯕ ꯅꯆꯥ ꯅꯨꯄꯤꯁꯤꯒ ꯑꯩꯒꯤꯅꯦ ꯃꯤꯔꯝꯂꯦꯟꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕ ꯉꯥꯡꯅ ꯆꯥꯛꯇꯨ ꯃꯥꯅ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯂꯥꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯍꯦꯛꯇ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯂꯥꯠꯆꯔꯨꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯥꯏ ꯃꯌꯥꯝꯁꯦ ꯀꯞꯄꯗ ꯏꯃꯨꯡꯁꯦ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯇꯥꯔꯦ ꯍꯦ ꯏꯁꯣꯔ ꯅꯁꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯅꯆꯥꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯦ ꯃꯁꯤꯗ ꯅꯤꯡꯉꯣꯜ ꯍꯜꯂꯛꯄꯤꯕ ꯂꯩꯔꯤꯕꯁꯦ ꯃꯤꯔꯣꯜ ꯀꯌꯥ ꯊꯨꯡꯗꯕꯅꯤ ꯏꯁꯣꯔ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤ ꯃꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯆꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯗꯨꯅ ꯏꯁꯣꯔ ꯃꯌꯥꯝ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯣꯏꯅ ꯂꯦꯡꯁꯤꯜꯂꯁꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯥꯅ ꯂꯥꯠꯆꯕ ꯂꯥꯏ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯃꯐꯝ ꯁꯦꯝꯗꯨꯅ ꯊꯝꯃꯤ ꯊꯣꯏꯕꯤ ꯃꯥꯅ ꯂꯥꯏ ꯇꯤꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯥꯖꯒꯦ ꯍꯥꯏꯕꯗ ꯂꯝꯕꯤꯗ ꯅꯨꯡ ꯈꯤꯇꯪ ꯐꯖꯕ ꯑꯃ ꯇꯥꯔꯝꯕ ꯎꯕ ꯌꯥꯕ ꯅꯠꯇꯦ ꯄꯨꯔꯛꯇꯨꯅ ꯂꯥꯏꯅꯤ ꯍꯥꯏꯅ ꯂꯥꯠꯂꯤꯕꯅꯤ ꯂꯝꯕꯤꯗ ꯆꯠꯂꯤ ꯎ ꯄꯥꯝꯕꯤ ꯈꯤꯇꯪ ꯌꯦꯡꯕꯗ ꯇꯣꯉꯥꯟ ꯇꯥꯕ ꯃꯍꯧꯔꯝ ꯑꯃ ꯎꯕ ꯌꯥꯕ ꯅꯠꯇꯦ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯂꯤꯕꯅꯤ ꯊꯣꯏꯕꯤ ꯂꯥꯏꯁꯤꯡꯅ ꯃꯐꯝ ꯆꯥꯅ ꯂꯩꯔꯕꯗ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯃꯗ ꯗꯨꯛ ꯁꯕꯨꯟ ꯑꯃ ꯊꯥꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯅꯥꯏꯅ ꯅꯨꯡꯇꯤꯒꯤ ꯏꯔꯥꯠ ꯊꯧꯅꯤꯖꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯊꯣꯏꯕꯗꯒꯤ ꯊꯣꯏꯔꯕꯤ ꯊꯣꯏꯕꯤ ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯗꯣ ꯀꯨꯏꯔꯦ ꯃꯤ ꯑꯣꯏꯈꯤꯗꯕ ꯃꯥꯕꯨ ꯑꯃꯨꯛꯇꯗꯤ ꯃꯤ ꯑꯣꯏꯍꯟꯕꯤꯌꯨꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯁꯤꯜꯂꯛꯀꯅꯤꯁꯨ ꯈꯪꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯅ ꯋꯥ ꯉꯥꯡꯂꯨꯔꯕꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯊꯤꯅ ꯐꯨꯕꯤꯕ ꯑꯗꯨꯒ ꯃꯁꯤ ꯆꯠꯅꯗꯕꯤ ꯍꯜꯂꯛꯄꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛꯇ ꯂꯧꯕ ꯂꯥꯛꯍꯟꯕꯤꯌꯨ ꯑꯩ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯕꯁꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯥꯕꯤꯗꯨꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤꯌꯦ ꯖꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯤ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯃꯄꯥꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕꯁꯨ ꯃꯧ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕ ꯃꯥ ꯈꯟꯖꯤꯜꯂꯨꯕ ꯅꯠꯇꯦ ꯃꯥꯡꯒꯣꯜ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯈꯨꯖꯤꯟ ꯐꯦꯡꯗꯨꯅ ꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯕ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯃꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯑꯩꯕꯣ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯃꯁꯛꯁꯦ ꯎꯕꯗ ꯑꯩ ꯈꯣꯏꯗꯧꯁꯤ ꯕꯤꯔꯤ ꯍꯦꯛ ꯊꯤꯠꯂꯦ ꯍꯥꯏꯕꯅꯤꯗ ꯃꯃꯥ ꯑꯩꯅ ꯐꯥꯎꯕ ꯑꯁꯨꯛ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯑꯁꯤꯅꯅꯦ ꯃꯁꯤ ꯃꯅꯦꯝ ꯃꯗꯨꯅꯒꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯝꯃꯔꯣꯏ ꯃꯗꯨꯅꯁꯨ ꯑꯣꯏꯕ ꯇꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯕꯨ ꯀꯧꯕ ꯀꯅꯥꯁꯨ ꯌꯨꯝꯁꯤ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯊꯤꯜꯂꯨꯒꯗꯕꯁꯨ ꯏꯀꯥꯏꯔꯦ ꯊꯤꯟꯃꯟꯗꯅ ꯅꯣꯡꯈꯣꯡ ꯈꯨꯗꯤꯡꯒꯤ ꯃꯄꯥꯝꯁꯤꯗ ꯑꯗꯨꯝ ꯍꯜꯂꯛꯄꯁꯤꯗ ꯀꯨꯝꯒꯤ ꯅꯣꯡ ꯈꯣꯡꯂꯛꯄꯒꯁꯦ ꯑꯩ ꯀꯤꯕ ꯐꯥꯎꯔꯦꯕ ꯃꯁꯤꯒꯤ ꯆꯠꯅꯗꯕꯤꯁꯦ ꯍꯜꯂꯛꯀꯅꯤ ꯈꯟꯕꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯆꯠꯅꯗꯦ ꯂꯩꯁꯥꯔꯤꯉꯩꯗ ꯐꯪꯉꯦ ꯋꯥꯊꯣꯛ ꯆꯥ ꯍꯦꯛꯇ ꯑꯣꯏ ꯍꯥꯏꯔꯨꯔꯕꯁꯨ ꯅꯣꯏꯅ ꯏꯁꯛ ꯐꯖꯅ ꯄꯣꯛꯄꯤꯔꯝꯕꯒꯤꯅꯤꯗ ꯑꯩꯈꯣꯏꯗꯅꯦ ꯏꯔꯥꯟ ꯍꯦꯛꯇ ꯊꯥꯡꯖꯤꯜꯂꯛꯀꯅꯤ ꯃꯤꯋꯥ ꯇꯥꯕ ꯍꯦꯟꯃꯜꯂꯦ ꯃꯌꯨꯝ ꯄꯥꯜꯂꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯆꯠꯅꯗꯗꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨ ꯂꯩꯔꯤꯕꯁꯦ ꯈꯔ ꯉꯥꯡꯖꯩ ꯇꯧꯒꯗꯕꯁꯨ ꯏꯃꯧ ꯑꯐꯥꯎꯕꯤꯁꯤꯅ ꯎꯁꯤꯠꯄꯤꯈꯤꯔꯣꯏ ꯈꯟꯗꯅ ꯑꯩꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕꯤ ꯆꯩꯕꯤꯗꯕꯁꯤꯗ ꯍꯥꯒꯠꯆꯕꯗ ꯈꯨꯠ ꯊꯥꯖꯤꯟꯕ ꯑꯣꯏꯅ ꯍꯦꯛ ꯊꯣꯛꯈ꯭ꯔꯦꯕ ꯇꯧꯔꯤꯁꯦ
Masak asuk yengingdaba isaase sum uda laigadabagi sarukpudi aina ngasi I karaktanane phanik lolbi yetunga langasida magi unsa macet ama phawu udaba phanik mapa lon badongne chabak chabak ita lonsin ngani se unsa macet uda khai sakhenbina ima kaino adu muna nasai ngoni yinglibuduba nasai gi phajaba saktam se yinglikai penjiraba hoine he ai isagi phajaba saktam se ima yinglikai penba suknai naidre aduna yaragadi isagi sumhat ai pubi saktam do nawa mayumda puraga sakragera ima nangi sebu yumasi leheningdabagi chatpikro haina nakcheta yairaga taliba natroi magi se aibu chakro kaina haiba ngamdabagi nakoidana hairibane haiba aisu loina khangbuja fare fare imana nachaningo leibu yumsi leheningdrabanina ai punsi supa yumsida haudong sana leibu tar haudong ni naidi noina nganglabsu chairabasu ikaiba phawdeba imagi sakhenbia isana phatana da he khal isa orabasu nangsia nabuk kaya sengde he aseng bahire edana amuk saurakan asumba ngaktabudi oiba isana hariba ada yumsida ikai khangdabi haudong sadana laigadabagi saru nangi nupagi mayumda yumlai moiraga lemna lairubana phatro ima nangsidi otong bab takidre he aisunya ai nupagi mayumda nungai hinninglibani phangdabagi ipamse halaktuna laibagi wat aina yam songise ategi nate ai inempok chumma kangmi manbiduna ne isanapi saktibi phuwangnabi amaga lairibado mabuk yam ate moigi wakhalda yumgi mausa mau oina khanma ngamdi mi sikpa sha oina ui aina haidi mausibu mi sikpraba moina ai uraga zero tawda ngangnaribadu naya nupani tawribudusu mamagi wada mayam lawi mamagi wada ni ma lawise aibo makeup khudini sairibani adugi sumathakta moi lekagi mi singdusu mi wangang na bayam khabaza moi mayam na ibu thabak suningdabi mage sembi mauni tahalibase aduna de ai masana ne ipamsida dom halaktuna lefam thoktroima mama masana phamduna wari sari ngai lekai gi nupi sakhisu heklaktuna haiba namana sabu kari wari sanaramino thabana kaishunatida sumna sum wari masaramani kari leire sakhiya inauna lakthokdana isigina lakpadiya isia ataigina tiye aikhogi khulsia nisa saba huranba mi mayam leikhali marang kai khalai aduna aikhoi meira paibi nupising numidang meira sangna thoktuna huranba phasi nisa yonba mi phasi haiduna warep tanaraga thokpa ngasido ado ngasi nini humni suraba ada isi thoklaktabasida mayamna pause isi khanglam khiroi pawga khara sengbiu haidana hairakpadagi pausin balakjaribani o adugi oiria isidi yumdaki mapalga amatta thokdrabanina ne leikaina kari kari orep launakre haiba kaise amatta khangdrabani do sakhenbina ine imana tabi ayoida tholakpadi yaroidro imasya handak masakra sonba mausisu sorokta taba nungmakhai lainina nungmayam sigi seba tawbada thabak yam jinba ini ipa nupadusu langpai satki yumsida ahal lama laitrabadi nungaiti adugi sum imagi mahutto aina sinba yaradi singeba yaye yum amadagi nupi amabu thoklaklabadi kaishu kaide ado kharanganadi tholauko hoine adudi ayamu yaurage ko atai pausi lokhado mayam suwa thaba tapna machinchi kaya thiribani imungi thabak taramdaidana masida imana lawasi laktharakani aduga mayam pun masidana mana irang to satningdana aibu isa ngamde kaina hajilibani bamasi masigi jinthi isi masi sakhenbi mama to onsinduna ima yare nangi phanik lolibado loisilo meira paibi thokpagi hairamlibudo aduna horenamidangi sakto thongdokluroba chatlo ima gi sakhenbiya ima di haksangsia ngamdadana leiba kuirenya aduna karino isana hauba saning mai sang ama kong thongdo isana thongbado saraga imasia haksang kan khatpra yenge nasaknina kumlena nabi mankhai haikraponi naksinabadi kanadagi bu tamhobunu khangdi somduna huranma mukhoi khradu phamduna wari sari khoimuna khangtre karibu toroga hindu thabak supam nongpham leite adu leitabagi huranma khra satcharamdusu miwangang bikran he sangdana leiduna huranba ka tatchapa phangjaba ikhoida huranba satpa yaroi madu phattaba thabakni huranga
ꯃꯈꯣꯏꯒꯤ ꯆꯥꯕ ꯑꯩꯈꯣꯏꯅ ꯊꯛꯄꯤꯅꯤꯒ ꯍꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯁꯥꯏꯛꯇ ꯑꯩꯗꯤ ꯂꯥꯏꯛ ꯑꯝꯇꯪ ꯅꯤꯉꯣꯏ ꯃꯩꯔꯥ ꯄꯥꯏꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯑꯣꯏꯅ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯔꯒ ꯃꯣꯏ ꯑꯣꯏꯅ ꯂꯥꯠꯀꯅꯤ ꯑꯁꯦꯡꯕ ꯂꯥꯠꯀꯅꯤ ꯄꯤꯁꯛꯅ ꯃꯩꯔꯥ ꯄꯥꯏꯕꯅ ꯊꯦꯡꯉꯨꯏꯗꯣ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯂꯦꯞꯄꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯤ ꯅꯣꯡ ꯌꯨꯕ ꯌꯨꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯟꯗꯛ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯈꯔ ꯍꯨꯔꯥꯟꯖꯕꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯄꯨꯔꯒ ꯂꯣꯟꯅ ꯌꯣꯟꯊꯣꯛꯂꯒ ꯌꯨꯝ ꯃꯆꯥ ꯑꯃ ꯇꯦꯛ ꯁꯥꯖꯔꯒ ꯌꯨꯝꯊꯛ ꯀꯨꯞꯂꯝꯗꯥꯏꯁꯤꯗ ꯃꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯨꯔꯥꯟꯕ ꯇꯣꯛꯂꯕꯗꯤ ꯑꯩꯅ ꯅꯍꯥꯟꯒꯤ ꯍꯨꯔꯥꯟꯕ ꯆꯠꯄꯒꯤ ꯃꯍꯩ ꯐꯪꯈꯤꯗ꯭ꯔꯣ ꯇꯣꯂꯃꯨꯅ ꯉꯥꯏꯈꯣ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯂꯦꯞꯈꯣ ꯍꯨꯔꯥꯟꯕ ꯃꯀꯣꯛꯁꯦ ꯅꯣꯏ ꯅꯠꯇꯦ ꯑꯩꯅꯦ ꯑꯩꯒꯤ ꯋꯥꯁꯨ ꯑꯃꯨꯛꯇ ꯇꯥꯈꯣ ꯄꯤꯁꯛꯅ ꯇꯣꯂꯃꯣ ꯅꯪꯅ ꯈꯔ ꯀꯨꯆꯨ ꯃꯨꯏ ꯃꯝꯕ ꯍꯦꯜꯂꯤ ꯑꯩꯈꯣꯏꯗꯒꯤ ꯅꯪꯅ ꯈꯔ ꯄꯣꯠ ꯍꯦꯟꯅ ꯍꯨꯔꯥꯟꯕ ꯍꯩꯅꯤ ꯑꯗꯨ ꯈꯜꯂꯒ ꯅꯪꯉꯣꯟꯗ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯣꯏꯍꯜꯂꯨꯗꯕꯒꯤ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯩꯔꯦꯅ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏꯕꯨ ꯐꯥꯅꯤꯅ ꯊꯤꯔꯤꯁꯦ ꯅꯠꯇꯦ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯪꯉꯨ ꯍꯥꯏꯔꯒ ꯅꯪꯅ ꯃꯤꯒꯤ ꯊꯣꯡ ꯊꯤꯜꯂꯒ ꯍꯨꯔꯥꯟꯕ ꯂꯥꯛꯑꯦ ꯄꯣꯠ ꯈꯤꯇ ꯍꯨꯔꯥꯟꯖꯒꯦ ꯊꯣꯡ ꯇꯥꯡꯕꯤꯌꯣꯗꯅ ꯍꯥꯏꯔꯤꯕꯨ ꯅꯠꯇꯦ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯠ ꯍꯥꯏꯕꯅꯤꯗ ꯇꯣꯂꯃꯨꯅ ꯅꯣꯏ ꯈꯪꯗ ꯇꯧꯏꯅꯤ ꯃꯄꯥꯟꯗꯁꯨ ꯍꯨꯔꯥꯟꯅꯕ ꯄꯣꯠ ꯑꯝꯇ ꯂꯩꯇ ꯑꯗꯒꯤ ꯃꯅꯤꯡ ꯊꯣꯡ ꯃꯃꯥꯡ ꯊꯣꯡ ꯂꯣꯏ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯗ ꯆꯪꯐꯝ ꯂꯩꯇꯕꯒꯤ ꯑꯩꯁꯨ ꯆꯨꯝꯅ ꯁꯨꯝ ꯍꯨꯔꯥꯟꯕ ꯆꯠꯆꯔꯤ ꯊꯣꯡꯁꯤ ꯌꯥꯝꯃꯣꯅ ꯍꯥꯏꯔꯤꯕꯩ ꯋꯥꯅꯤ ꯑꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯑꯦꯅ ꯊꯥꯡ ꯇꯦꯟ ꯄꯥꯏꯈꯠꯇꯨꯅ ꯍꯦꯛꯇ ꯂꯥꯎꯅꯩ ꯑꯗꯩꯁꯨ ꯆꯦꯟꯐꯝ ꯈꯪꯗꯕꯗꯒꯤ ꯃꯣꯏꯒꯤ ꯌꯨꯝꯊꯛꯇꯨꯗ ꯍꯦꯛꯇ ꯀꯥꯔꯒ ꯂꯣꯠꯄꯅꯤ ꯑꯗꯩꯅꯦ ꯃꯣꯏꯅ ꯑꯩ ꯁꯛ ꯈꯪꯍꯧꯗ꯭ꯔꯤꯗꯣ ꯃꯁꯤꯗꯕꯨ ꯑꯩꯅ ꯍꯨꯔꯥꯟꯕꯤꯒꯤ ꯃꯀꯣꯛ ꯑꯣꯏꯕꯁꯤꯗ ꯅꯣꯏ ꯌꯥꯅꯤꯡꯗ꯭ꯔꯤꯅꯦꯕ ꯌꯨꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯄꯪꯕꯒꯤ ꯌꯨꯝꯊꯛꯇ ꯂꯩꯕ ꯑꯩꯕꯨ ꯃꯈꯥꯗ ꯃꯣꯏꯅ ꯀꯣꯏꯊꯤ ꯊꯤꯖꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯃꯤꯀꯞ ꯑꯃꯕꯨ ꯇꯨꯝꯊꯣꯛꯂꯨꯔꯒ ꯃꯣꯏ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯄꯣꯠ ꯑꯃ ꯍꯨꯔꯥꯜꯂ ꯄꯨꯔꯛꯏꯗꯨꯅꯤ ꯈꯣꯏꯃꯨꯅ ꯌꯥꯔꯦ ꯅꯪꯒꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯍꯨꯔꯥꯟꯕ ꯆꯠꯄꯒꯤ ꯋꯥꯔꯤ ꯐꯖꯕ ꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣꯗꯣ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯣꯛꯅꯁꯦ ꯄꯤꯁꯛꯅ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯇꯣꯛꯄꯒꯤ ꯋꯥꯔꯤꯗꯤ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯒꯤ ꯌꯨꯝꯗꯣ ꯌꯨꯝꯊꯛ ꯑꯝꯇ ꯀꯨꯞꯄ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯇꯣꯛꯑꯁꯤꯁꯨ ꯇꯣꯛꯁꯤ ꯈꯣꯏꯃꯨꯅ ꯍꯨꯔꯥꯟꯕ ꯆꯠꯄꯗꯨꯕꯨꯗꯤ ꯌꯥꯝ ꯂꯥꯏ ꯑꯗ ꯂꯨꯔꯤꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯥꯔꯒ ꯃꯌꯥꯝ ꯆꯪꯗꯅ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯇꯧꯕꯗꯨꯒꯤ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯅꯤ ꯇꯣꯂꯃꯨꯅ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯂꯥꯏꯗ ꯀꯩꯅꯣ ꯀꯃꯥꯏ ꯂꯩꯕ ꯍꯥꯏꯔꯛꯎꯅꯦ ꯇꯥꯒꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏ ꯐꯥꯕꯗꯤ ꯃꯄꯨꯟꯁꯤꯗꯁꯨ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯕꯅꯤ ꯃꯣꯏ ꯂꯩꯔꯤꯕ ꯂꯝꯕꯤꯗꯣ ꯊꯩꯔꯒ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯠꯄꯤꯔ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗ ꯂꯥꯏꯕꯛ ꯊꯤꯗꯅ ꯐꯥꯔꯦꯅ ꯈꯜꯂꯣ ꯃꯣꯏꯅ ꯋꯥꯍꯪ ꯈꯔ ꯍꯪꯂꯛꯀꯅꯤ ꯈꯣꯏꯃꯨꯁꯦ ꯅꯪ ꯅꯨꯄꯤ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯋꯥ ꯍꯪꯂꯛꯁꯦ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯨꯔꯥꯟꯕ ꯑꯗꯨꯝ ꯑꯣꯏꯔꯛꯀꯦꯕ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯐꯥꯕꯒ ꯃꯣꯏꯅ ꯍꯪꯉꯛꯇꯣꯏꯁꯦ ꯑꯣ ꯂꯩꯔꯦ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯒ ꯀꯔꯤ ꯍꯨꯔꯥꯜꯂꯤꯕꯅꯣ ꯍꯥ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯁꯨꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯍꯨꯔꯥꯜꯂꯒ ꯅꯊꯤꯕꯣꯡ ꯆꯥꯔꯒ ꯅꯄꯨꯟꯁꯤ ꯂꯦꯟꯗꯧ ꯁꯔꯨꯛ ꯇꯣꯂꯃꯨ ꯃꯈꯨꯠ ꯀꯥꯇꯨ ꯂꯣꯟꯅꯔꯒ ꯃꯄꯤ ꯁꯤꯡꯊꯕ ꯃꯈꯩ ꯀꯞꯂꯒ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯆꯟ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯑꯩꯁꯦ ꯈꯣꯡ ꯈꯨꯠ ꯇꯦꯛꯇ꯭ꯔꯕꯁꯨ ꯃꯤꯠ ꯇꯥꯡꯕ ꯅꯥ ꯄꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯕꯁꯨ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯤ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯖꯒꯦ ꯍꯥꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯖꯔꯨ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯊꯕꯛ ꯁꯨꯍꯟꯕꯤꯔꯛꯈꯤꯗꯦ ꯌꯨꯝꯗ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨꯅ ꯃꯆꯥ ꯑꯩ ꯂꯥꯛꯂꯒ ꯆꯦꯡ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯃꯆꯥ ꯑꯩꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯒꯅꯤ ꯏꯃꯥꯒꯤ ꯑꯋꯥꯕ ꯃꯩꯊꯣꯡꯗꯣ ꯂꯥꯏꯔꯕ ꯃꯆꯥ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯏꯁꯥꯅ ꯄꯥꯝꯅ ꯇꯧꯖꯈꯤꯕꯅꯤ ꯆꯥꯛ ꯆꯥꯔꯛꯇꯕꯁꯨ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯏꯁꯥꯗ ꯊꯣꯛꯄ ꯃꯥꯅ ꯅꯨꯡꯗꯒꯤ ꯄꯨꯊꯣꯛꯂꯒ ꯌꯥꯝ ꯃꯥꯅ ꯀꯞꯂꯒ ꯍꯥꯏꯖꯔꯛ ꯂꯣꯏꯔꯦ ꯂꯥꯏꯕꯁꯤꯕꯨ ꯀꯩꯅꯣ ꯄꯤꯁꯛꯅ ꯉꯥꯏꯈꯣꯏꯗꯣ ꯅꯪꯒꯤꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯕꯨ ꯀꯞꯄꯛꯀꯦ ꯃꯥꯟꯕ꯭ꯔꯦ ꯑꯣ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯂꯦꯞꯄꯣ ꯅꯪꯒꯤꯗꯨꯗꯤ ꯀꯞꯄ ꯃꯥꯟꯗ꯭ꯔꯦ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯈꯥꯡꯕ ꯌꯥꯝ ꯃꯥꯜꯂꯦꯕ ꯈꯣꯏꯃꯨꯅ ꯇꯣꯂꯃꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯈꯟꯅꯕ ꯌꯥꯏꯅꯦ ꯀꯞꯁꯟ ꯂꯥꯎꯁꯤꯟꯅ ꯇꯧꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯔꯛꯄꯁꯨ ꯌꯥꯏ ꯑꯁꯨꯛ ꯐꯖꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯊꯤꯈ꯭ꯔꯕ ꯅꯁꯛꯇꯨꯒꯤ ꯇꯨꯝꯕꯥ ꯑꯃꯟꯕ ꯃꯥꯟꯕ ꯅꯀꯣꯛꯇꯨꯗ ꯌꯥꯎꯔꯝꯒꯅꯤ ꯀꯥꯏꯁꯦ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦꯅꯦ ꯇꯣꯂꯃꯨꯅ ꯀꯥꯟꯗꯦꯁꯦ ꯍꯣꯔꯦꯟꯗꯤ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯇꯧꯁꯦꯕ ꯈꯔ ꯊꯦꯡꯂꯞ ꯅꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯣ ꯑꯩꯗꯤ ꯇꯨꯝꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯏꯔꯤꯉꯩꯗ ꯍꯨꯔꯥꯟꯕ ꯅꯪꯍꯧꯔꯣꯏꯕ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯃꯆꯨꯝ ꯇꯥ ꯃꯈꯩ ꯀꯦꯊꯔꯒ ꯂꯥꯛꯂꯝꯃꯤ ꯀꯩꯅꯣ ꯁꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯩꯅꯗꯤ ꯅꯨꯄꯥ ꯄꯥꯈꯪ ꯌꯥꯎꯔꯝꯒꯅꯤ
michi khatnage khallaga wakhal ga si nungai laksari aduga hanubi ngakto oiraga leirami aibu khong hamning musaraga changkrasirane memsana hey nangbu kharangana thulakpa yadro noi sima thabak ama tawbada thawai khidre sakina isia isu apikpado inarake haida ningai kanna tawba aduda ise tholakpa yadraba asumna nupi sing aduna maira sang aduda huran ma phagani haina sanglingai huran sing adudi tanza yengduna yum na sangduna posai huralami sakina isia matam sisu thengli huran baga loina manglamani yum da sangna tawrasira memjana hoida sangasi dandi dauna khwangna namakai huran mangai bahumnati asumna numit simadi makoi mayum na sangnakri huran masing adusu ngasidi phaba ngamhaudre asumna maira paibina sanglabasu posai mangma sum helakpadagi yum do oina leiduna huran ma pharasi haina amuk warep tarami nongmagi numitni sakhenbi masum ta makai ke tharaduna kaithil tamna laklami tanjana khoimugi hek thengnarami khoimuna sakhenbi natro kaithil la amiro haima ta khoimu nungairibro wai habdi nungairi haiba taredana ta khoimugi kusi kot na ngang mase hausi phawba halamdri ta khoimubu nupiga thirabro punsigi khongloi oijaningbi nangna aibu kauthokpirambadagi hausi phawba nupi thijadri as ta khoimo nangsidi nupi ama kok thijinge di haide adu ta khoimo nasalebudi waraunu ko ta khoimu na kitang phajaramlabadi ai khoini thongna jaramgadabani hoini athiba ibudi konthongna sum lephorusu kaide nangna masak fasaina khalaga sarkiba nangi nupaduna nangbu nongaina thambiribu natro nupadubudi yam phai ada tai khoimo ine poka isenupi ma leidugane iron kaya thongde aduna kuire ipam dhalagtuna isi leiba khoimu matang sare khaladuna aina khalini hanadagi hojikna sathina phajaba helamin napam dhalagtu leibagi oire asengba hiro ta khoimu asengmuni do sakhenbi sakna taw phajaraga halakpi mingthol polaga leidibu tantro nakalda nangna kaukthok piramlaba ayemasu isaw saw leiri nangna bu yabiradi aigisu tanjam tang pibi yab nangna mirairambadagi thabak pangsu subada sel thamphangbu leitrapot aduna ai sel mayamdugi mapu amata thiningi yeisu adu sakhenbi nangi sanali kondubu adudagi hena sawba leijitrap kaigina ta khoi nangdi nasakna taw phajabanina sanali soba sibana hena paksadau man leitragana aina kok sabini kai aima asengbro ta khoimo thainagi na buk phabada hauji phawba halamtridana ta khoimu nangse adubudi phajabinagi na tung inazaba mayamdugi manungda kusu kumen phajabada tomthin nganba ma yaukhribadu aini kai sakhenbina ta khoimo nanga thungna hawtabase aisum saklakadawrida yare chauranu thungna hawdrasu hojik thungna haladawni aini nangbu kam nungana thambi ado hayeng mafam sida amuk thengnasi nangi leijaba sanaluba puma siraga la madu yenglaga nangna sirakli mayamdudagi khwaidagi sawba sanali aina sabini hoita khoimo ngasigidi ayemu hantrege asamna sakhenbi khoimuna sana asawba sabini kaina hayakpadudadi harauna mayumda halaklami mathangi numitni sakhenbi iruluzaba loiraga monda yam nungaina masam asangmadu haiduna masamdu hatlami thoibina ngasi aina isi karaktana mi maru kokpa soireko nakoktu lujarabadi sina taithokpa hitro masum popop taribase nabitu udro henga kai nangna sukyam naingoda yengsilibase ha aikhoidi mi yengsinbaga sangjade inamana chatliba kaida duna haijabani kaida kaina masi yam kai me helakadori masi aina ngasi masing laktana nangi lai mayam du pulap nang nayim yongna langu haibra nang na to halak bi mingthol phangbado penjaduna aibusu halak bi mingthol lamu pibigi haribro dihi mata duga aibu ipam yongna langba ngamni ka haridi languse amukta hut lam langbiro masi ngasi khakna namase ima kari muk tongare ha tu ada hui yaudu ngasi ga phawbane nuyan ne siknabada ubada siknaba tandana ikaidana kaya nungsina tuminari bani yengo ima ngasi nang khamdokpirakanu masigi mose mapam yongnaba ai mangak sabsi pairaga laksu inkhigi ima namongdi min henjinba yade haiba ima su khanglibaduni inama oirabasu janadabise ngasidi namongna mayum asingmadu yongnanaba kawkhiba ta nui anina aibu kawribasidi nui ni khatnabada babok oyo sininya hoi pare pum hen mi isa ningolga pum thoi bi imogagi nya
มีเกาเนอร์เมื่อกี้กุมให้เสียอีเงียบนิ่งที่เนี่ยพัมแล้วก็ยิงเลยเกโก้อาไปพวกนักการที่ทมนารักกันไอ้ยิงใบงวดปานี่บะถอยบินยิงบิวอีมาฮังซิกนาซานิงอเสียน้ำมองน่ะเกาดันตานยิงสักเห็นบินเกาบิโรเฮเกาบิโรเสียก็ไม่ได้เกาบิโรถอยบินสิเด็กพูดอะไรกันเฮ้เฮ้ไงคนที่มองหนังบัวเกาเนอร์นี่ระกะพูดน่ารีบดูบุกันยิงโน่นเฮสักเห็นบินอีมาน้ำมองนุปิเสียอับสิงโตไอ้สัมภาษณ์เสียมาแต่ลอยพูดเลยเกาเนอร์เสียระกะสัมพูดได้อยู่งอกหรอถอยบินอีทักทงบุดะคงนักเก่าบุกไก่น่ะไล่ในสาวอาดุน่ะไล่ในสาวเดิมทับบักนี่ไอ้ในเตารีบสิขังบรันขังบรันก็สิทับานให้ตัวโอให้บันนี่มองนังบัวนั่นน่ะเมื่อกี้มาซ้ำเสียพูดหนูให้บันนี่สินะบัตาเรียบะอีมานังบุน้ำมองหนูไปสิงโตมีไอ้ยี่ซ้ำเสียต้องไอ้พูดกี่บันหันบัตาเรียมีอายุสิเลยนะทับานให้สิงโตก็ยาเดินเตารีบันนี่กำดองนี่สิให้อีมาวะนั่งยิ้มไม่ยำโดไล่ไม่ยำโดลุยนักกับเป็นเฮฮะไล่กับเป็นบะว่าเข้าตาตรงนี้ว่ารักลิงไงสิดะตานจ้าตัวนี้กับปีไล่นิ่งเตาริสิสุอาศัยให้กันถอยบีอิมุงตำนเซนเซนครีสักเห็นบินะโอ้ยมาก็กะสิสารีลาวริเมมาสิกิมองเสียอ่ะตันดิเป็นน่ะพูนิ่งครีนะเฮ้ยยาเรนั่งมาสุมีน่ะพูดเรื่องมันดูดามุพูนิ่งรู้นึกก็ดาวกาดีปุระคุยน้องมุสานี่อีมาคำต้องคุยรักกันนูไกด์นะฮะอีมุนสักตัวน่าสักตัวอันที่ยังนิ่งดีไอ้นุยอุบดาไอ้เสียอันน่ะบ้ากิตาเวียบะสัมผัสเจริญสุไม่มีแต่คนลำจีบสิมาดีอักไปเฮกันนั่นสาวสินระกะตาคอยมูนไม่ได้สักครั้งยัยทับานกำดงนี้ตัวริบสิเดสานิงกกจากพิสิกะอิมูสุโนสุบิสิกะลักนบดาไอเสนงมาดีเลยกะเสคุณนิ่งสังดกละกะสีบุสวยจับหลังไพสักกิบิสานุปาดุสุฮัลลักมากิลาบีเลยจับระกันนิโนยุ่งเสียสุอันฮัลลักคิดจะให้บันิดาไอ้นั่นดีมาฮัลลักมาไงกกจากเปียนี่เสไล่ยังหันเกดันนุ่งเทลีมาตำนี้สักเห็นบีมาม่าก็ถอยบีกันนตุมลิงไงมาม่าทบากิทำบะสนาลิกอโศกสิงดูอินทินาซิซิลามีตาคุยมุนให้บัดมันถูกมาสุ่มครีดาสนาลิกอโศกเสียซิซินบัดกี้ไอ้กิสักกะเสียขังไปภาษาทุกข์ให้บะไอ้กินสิริบะอีมากิลิกอโศกสิกิเฮนสาวมาซาบีระบดียาไอ้กินมาทุ่งเจริญคนเรียนตาคุยมุนไอ้งอนดะงงนะบะไม่ทุ่งเสียใครเห็นตะกิสินกิกิอาศิหายดูสักเห็นบีมาไม่ดูดะไม่เงาบีครามุทัจิลหานางางดูเลยเรบสิมบาลอตุดะอามุกเฮนางางไตสิลการิโนอามูบังไปขัดตุนะมามีตุดะมุกเยกสิลอาสมนะมาซานะพัซเรขัลดุนะคุยมูบูอุนบลักลำคุณอันนี้พังนะบกีมีคราสิกมาพัมดิยอรปะกะขังเขาดิมาคุดะทางไปบะมาไม่มามิดคุมานุปะอามาส่งทุรักตุนะนุปีนั่งไงก็สักเห็นบินเหล่ากิตาวบกะตัวละมุนะเหล่าบุดะทางสินทิลละกันนึงฮัดกระดมนิคับไก่กินโน่นุ่ยเนี่ยกินลำบิทัดลิบเสียน้ำมันไม่คุ้มลิบตัวนั้นไก่กินโน่ไอ้กินลำบิทัดปีกันดูสิพิเศษมาสิมีแค่สองคนสิเดียร์มาไม่ใช่ทางสินะจอบยันสินตัวละมุนไอ้คุยเสียยามสาธิบุรันบังอักตัวนี้ยามตัวนั้นนั่งสิบสนาลุปะไม่ยัดโดไอ้คุยเดือดปีโน่นัดระบดีนั่งบูไอ้คุยเนี่ยฮัดละนี่ไอ้บาดปีกันไอ้เงินสิบสนาสิงสิดีอารมณ์บังอักตัวนี้เสียใครยาริบสิโอ้ยนะมาสิบอีรำมากี่พิเศษไอ้คุยดีอรูปปูเรื่องสุกัยสุกัยเดนัสซาเดียวบเสียสนาลุปะปุ่มบะพิรังกัดมันตัวละมุนมาสิทางสิเนี่ยทิลละกันเฮมาสิมีหลักวันหันบัตรอาสมนันดับเต้าบดกิคีระดุนะสักเห็นบีมาซาเดียวบะสนาลุปะเซลปุ่มบะพิทกลำดุนะมาไทยเต้าบหิงละบดีขันนะเจียนคีรามีคุยมูมาไม่คุมละมันฟิดูลงทุกละกะตัสกำด้วยเงาสิดีไอ้นึงกำมีดนะไอ้บุษสักที่ไกด์มีได้นำบะเงาสิดีมากิสนาลุปะปุ่มบะฮุรันไอ้คุยหุ่งกิคุตเตอร์ฮุรันไม่คุยหุ่งกิคุตเตอร์ตาเลยนะพิเศษคุยมูนั่งคุยเรื่องมันปีดกี้มุลหูมันนี่ไกด์นะนั่งนี่เนี่ยเราบอกดีอะไรก็ไอ้คุยหุ่งจะมันนี่ยันสิตัวละมุนไอ้ดิ่งสิดกี้ฮุรันตัวเฮนุปีเซลไปบิวอินะคันคุยละกะอิสัตโลละกะลำบิดลุดตัวกิสิเนียนตรงจีสวมเดินสักเห็นบีกับตุนะมายิมเดสังเลยทับานเฮ้สักเห็นบีอะอิสาไกด์ตัวเดียฮะให้อิมาได้โยสักเห็นบีทอคีบปุ่มบะมาตำละตุนะกับลำมีการิกิโนให้บันิดานั่งนะสนาลุปะอะไรอีบังใครสิจินตุนะสัตนุริบดอฮุรันไม่เลยรำนี่ดีไอ้ขมายคำดูริกีมานั่งบัวน่าจะยังกันมาได้ฮุรันไม่สินดูกูสินเนรกะขันน้ำไม่อยากไรบะฮะเฮาสิปุการิโนไอ้เนี่ยตัวดูริบสิบะอิมานะไกด์ขังเกไอ้สุขุมินี่อดัมไว้นะทางนี้อะไรกิตาวริถอยบีนะไ
ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯖꯕꯅꯤ ꯁꯤ ꯊꯣꯛꯀꯅꯤ ꯅꯔꯝ ꯆꯠꯆꯨꯃꯨ ꯂꯥꯏ ꯇꯤꯟꯅꯤꯡꯗꯅ ꯅꯤꯡꯊꯤꯅ ꯂꯩꯌꯣ ꯍꯥꯏꯗꯅ ꯐꯔꯅꯤ ꯍꯧꯖꯤꯛꯇꯤ ꯁꯛꯍꯦꯟꯕꯤꯅ ꯅꯪꯒꯤ ꯃꯤꯅ ꯅꯤꯡꯅꯗꯕ ꯂꯥꯏ ꯅꯨꯡꯗꯨꯛ ꯃꯌꯥꯝꯗꯨꯅꯅꯦ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯐꯨꯕ ꯉꯝꯅꯤ ꯍꯥꯏꯕ꯭ꯔꯣ ꯉꯝꯃꯗꯤ ꯅꯪꯒꯤ ꯂꯥꯏ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯜꯂꯨꯁꯨ ꯌꯥꯗ꯭ꯔꯣ ꯃꯊꯥꯅ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯂꯥꯏꯒ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯩꯒꯤ ꯂꯥꯏꯕꯨ ꯅꯨꯡꯗꯨꯝ ꯀꯥꯏ ꯉꯁꯤꯗꯤ ꯅꯪꯗꯤ ꯈꯨꯠꯁꯦ ꯄꯤꯅ ꯐꯨꯊꯔꯒꯦꯗ ꯁꯛꯍꯦꯟꯕꯤꯅ ꯂꯥꯎ ꯍꯨꯔꯥꯟꯕꯁꯤꯡꯅ ꯐꯨꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪ ꯐꯥꯎꯕꯗꯤ ꯐꯖꯅ ꯐꯨꯊꯒꯦ ꯑꯩ ꯏ ꯌꯥꯝ ꯀꯥꯔꯤꯕꯖꯥꯠ ꯂꯥꯛꯑꯣ ꯊꯣꯏꯕꯤꯅ ꯍꯦꯔꯥ ꯃꯁꯤ ꯌꯧꯔꯗꯤ ꯊꯕꯥꯅ ꯑꯁꯨꯛ ꯀꯣꯛ ꯁꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯈꯟꯅꯔꯛꯑꯦꯅꯦ ꯃꯁꯤꯒꯤ ꯑꯅꯤꯁꯤ ꯈꯥꯡꯉꯣꯏꯗꯦꯍꯦ ꯑꯉꯝ ꯍꯦꯛ ꯍꯥꯠꯇꯣꯛꯅꯧꯀꯣ ꯁꯤꯅꯕ ꯑꯃ ꯌꯥꯎꯗ꯭ꯔꯤ ꯃꯈꯩꯗꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯝꯃꯣꯏ ꯅꯣꯏ ꯑꯅꯤ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯂꯥꯛꯇꯨꯅ ꯏꯃꯥ ꯀꯩꯅꯣ ꯏꯆꯦꯒ ꯊꯣꯏꯕꯤꯒ ꯁꯨꯃꯥꯡ ꯃꯌꯥꯏꯁꯦ ꯐꯣꯏꯅꯔꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯑꯅꯤꯁꯦ ꯈꯥꯝꯗꯣꯛꯂꯨꯅꯨ ꯀꯥꯟꯅꯔꯣꯏꯌꯦ ꯍꯥꯠꯇꯣꯛꯅꯍꯜꯂꯨ ꯏꯃꯥ ꯃꯔꯝꯗꯣ ꯅꯆꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯁꯦ ꯊꯕꯥꯅ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯃꯆꯥ ꯆꯥꯎꯔꯦꯜꯗ ꯇꯝꯂꯝꯃꯤ ꯆꯥꯎꯔꯦꯜ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯆꯦꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗ ꯍꯩꯖꯤꯜꯂꯤ ꯀꯩꯅꯣ ꯅꯨꯄꯥ ꯉꯥꯎꯔꯕ꯭ꯔꯣ ꯃꯤ ꯈꯠꯅꯔꯤꯉꯩꯁꯤꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯁꯤꯕꯣ ꯉꯁꯤꯗꯒꯤ ꯅꯈꯣꯏꯅꯤꯃꯛ ꯌꯨꯝꯁꯤꯗ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯅꯣꯏꯅꯤꯅ ꯌꯨꯝꯁꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥ ꯂꯩꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯏꯆꯦꯒꯤ ꯆꯥꯎꯔꯦꯜ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯀꯣ ꯏꯆꯦꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯅꯨꯄꯥ ꯀꯩꯅꯣ ꯃꯧꯏꯕꯨ ꯇꯥꯟꯊꯣꯛꯂꯒ ꯅꯆꯦ ꯆꯟꯅꯗꯕꯤꯁꯦ ꯌꯨꯝꯁꯤ ꯂꯩꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯣꯏ ꯑꯅꯤꯃꯛꯀꯤ ꯋꯥ ꯑꯝꯇ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯤꯡꯊꯤꯅ ꯇꯥꯎ ꯏꯆꯦ ꯅꯪꯁꯤ ꯌꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤ ꯏꯆꯦꯅ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯨ ꯂꯩꯔꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯁꯤ ꯑꯗꯨꯕꯨ ꯏꯆꯦ ꯅꯪ ꯉꯁꯤꯗꯒꯤ ꯅꯨꯄꯤ ꯃꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯏꯆꯦꯅ ꯏꯃꯥꯒꯤ ꯃꯥꯡꯍꯟꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕꯁꯨ ꯈꯨꯗꯛꯇ ꯁꯤꯡꯒꯗꯕꯅꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯝꯕꯤ ꯂꯝꯆꯥꯎ ꯇꯥꯕ ꯅꯨꯡꯗꯨꯝ ꯑꯔꯤꯕ ꯃꯈꯩ ꯈꯨꯜꯂꯒ ꯂꯥꯏꯅ ꯍꯥꯏꯅ ꯅꯤꯡꯗꯨꯅ ꯌꯨꯝꯁꯤ ꯏꯔꯥꯡ ꯁꯥꯒꯠꯄ ꯌꯥꯔꯣꯏ ꯅꯪꯅ ꯅꯤꯡꯒꯦ ꯍꯥꯏꯔꯕꯁꯨ ꯌꯨꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯕꯦꯟ ꯏꯃꯣꯏ ꯑꯌꯨꯛꯀꯤ ꯇꯨꯜꯁꯤꯕꯣꯡꯗ ꯗꯨꯛ ꯊꯧꯃꯩ ꯀꯠꯄ ꯃꯁꯤ ꯅꯠꯇꯕ ꯂꯥꯏ ꯑꯃꯇ ꯌꯨꯝꯁꯤꯗ ꯅꯪ ꯅꯤꯡꯕ ꯌꯥꯔꯣꯏ ꯏꯁꯣꯔꯗꯤ ꯑꯃꯠꯇꯅꯤ ꯃꯁꯤꯗ ꯅꯪꯅ ꯃꯔꯤꯡ ꯃꯔꯥꯡꯕ ꯊꯕꯛ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯆꯥꯎꯔꯦꯜꯕꯨ ꯀꯤꯕꯗꯒꯤ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯅꯝꯃ ꯑꯩꯅ ꯂꯝꯕꯤꯗꯒꯤ ꯂꯥꯏꯅ ꯍꯥꯏꯅ ꯈꯨꯜꯂꯛꯄ ꯅꯨꯡ ꯃꯌꯥꯝꯁꯦ ꯂꯝꯕꯤꯗ ꯑꯃꯨꯛꯇ ꯂꯪꯊꯣꯛꯃꯤꯟꯅꯔꯨꯁꯤ ꯑꯩ ꯏꯇꯣꯝꯇ ꯊꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯎꯔꯕꯗꯤ ꯅꯪ ꯑꯃꯨꯛ ꯆꯩꯕꯤꯔꯅꯤ ꯑꯁ ꯅꯪꯒꯤ ꯅꯨꯡ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯃꯤꯗ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯙꯞ ꯇꯧꯕꯗꯒꯤ ꯁꯛꯍꯦꯟꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯄꯨꯈꯤꯔꯝꯃꯤ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯇꯥꯗꯕꯤ ꯃꯁꯥꯅ ꯇꯧꯕꯇꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕꯤ ꯊꯣꯏꯕꯤ ꯆꯥꯎꯔꯦꯜꯅ ꯆꯠꯅꯕ ꯌꯥꯕ ꯌꯥꯗꯕ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯝꯃꯤ ꯎꯟꯅꯕ ꯌꯥꯗꯕ ꯃꯧꯒ ꯅꯤꯡꯉꯣꯜꯒ ꯉꯁꯤꯗꯤ ꯆꯥꯟꯅꯈ꯭ꯔꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯊꯕꯥꯁꯨ ꯋꯥꯈꯜ ꯍꯔꯥꯎꯖꯔꯝꯃꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯥꯔꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈꯤꯔꯝꯃꯤ